MAMI TV News meeting tabiriba khwaipumna makpu Khetrimayum Angelina taramna ukchabaga loinana ikoknona khurumjari ngasigi oina MAMI TV na khomjinjaba paudam lobirasi haukiba pungkun mari asida thokiba thaudok wathok sing ahanbada poknafam pauchedagi lobirasi KHOMJINBA haukiba Bharat Joro De Yatra sekmai de thungkre BJP RSS ki politics na Manipur mangan bani Congress na santi hanjilhangani Rahul Gandhi Congress luchingba Rahul Gandhi Mumbai fauna satkadaba numit humfuga tarukni gi Bharat Joro De Yatra ngasi Thoubal district ki KHOMJINBA gi kongsan ba hokre kongsat asi ahanba numit asi sekmai da lanthungfom oikre KHOMJINBA leiba lanai gi inkol amada pangthokiba thauram adu saruk yana bagi damak state asagi tongan ba mafam dagi mi lising kayana saruk yaki paw sina pongna famgi ahan balemai da headline oina pongle sabungko kunauda zad regiment ka muknabada thabak suba satpi nupi tara hena sokre sabungko kunauda leiba naranche konda nupi singna check lawba sangbada mafam aduda kunsuba zad regiment athingba pirakpadagi nakal anigi marakta muknakre Army gi action da nupi tara hena sokle hairi ngasi nungthin Imphal East ki sabungko kunau da laiba naran chekon da sek lawba satpada sekon aduda mamang sahi gi December dagi laisilamba kun suba zat regimena athingba pirakpadagi nakal ani gi marakta mungnaba adu thokibani paw sina pongna famgi ani suba headline oina fongle hauzikti tumina leidaroi biren Sing the sing san basatpada kuki kulai paiba singna mapa masa yauna misam mari tamtina hat kibagi thawong adubu Chief Minister N Biren Singhana kham thengna asawba uladuna khangba yaba khangbani misam sinmi amasung khunja siba yaurabanina haujikti tumina leiraroi haina fongdokre Wangu Terakhong Akasoidagi Thaudam Ibomsa Sahi Yankai Gamatoi Mahaki Masanupa Thaudam Anan Sahi Kun Oinam Roman Sahi Kuntraga Nipan amasung Ahantem Dara Sahi Yankai Gamanga Asi Haukiba Yumsa Kaisa Numita Wangu Sabal Maning Maisak Pisingda Singsan Basatpada Kuki Kulai Paiba Singna Makusal Labamatung Tamtina Halam Naga Hundok Lambani Chief Minister N Biren Singhana ngasi Laikidraba Singhi Akasoida Laiba Yumda Satuna Imung Manungi Awabada Sarugyaki Pau Sing asina Pona Fongi Maru Eba Pau in a Fongli Mathang tarakpa asidi Huyelan Pau Chedagi amuk lobirasi Miyam the Justice Pangangadabani Haiba Congress ki Bharat Jodo Na Yatra Rahul Gandhi na Manipur gi Maira Paiduna Miyoi Kaya Galoina na Khongjom dagi chatpa hokri Pau sina ngasi ahanba pau ina headline tawduna Huyelan Pau gi hamalamai da fongli Modi BJP RSF ki oinadi Manipur asi India gi saruk oidraba male Zone thada aina laklambada Manipur gi lenga kangkhong sairambadu ngasi su oiramli Rahul Gandhi amadi khongjom dagina sekmai phawgi lambi nagyata nupi singyawna miyoi kaya thoroktuna Rahul Gandhi bu taramna okre se Manipur thaba playcard sing paiduna kholaw laukre pausing asina sabelain tawduna Huyelan Pau gi hamalamai da fongli Laibak asigi miyamna thoidok hendokna lan nanglaba Manipur gi miyamda justice phangangadabani haiba kholaw puba AICC gi luchingba Rahul Gandhi gi khongchat khongjomdagi mahak masamangna Manipur gi maira paiduna miyoi lising kaya ga loinana khongsan ba hokri Armed Forces Veterans Day numita sabung khokta army na fudarakpada maira paibini pan soktuna laikanakri Laibak sinba thongna pangthoknabagum Imphal dasu Manipur lenga ki maikaidagi Nepal lak suba Armed Forces Veterans Day ki thorom pangthoktuna mathauda pungning sangduna thawai kathokiba Laibak asigi lanmistingi mafamda ikai kumnabu utkiba numit maktada Yangangpopi Police Station gi manung chanba sabungko khunauda Jat Regiment fudarakpada maira paibini pan soktuna laikanakri Hatok pikraba singsanba miyoi mari gi imunga Chief Minister ga unakri misam siraga yengduna legadaba BJP gi Chief Minister nati Biren Imphal dasu Nepalak suba Armed Forces Veterans Day thorom pangthokri Aigi miyam siraga soklaga yengduna legadaba BJP lenga ki Chief Minister nati amasung aigi lengak leibayai leitabayai Biren Chief Minister oibayai oidabasu yai misam soklaga di soidaba thabakya lokhalakpa yai haina Chief Minister N Biren phongdokri Wafam asi tha asigi tarada singsan ba chalubada kuki militant singna hatok pikiba miyoi mari gi imungda satuna hakthengna unabaga loinana mokhoi gi awabada saruk yabagi khongchatta Chief Minister N Biren phongdokibani Amadi drivers degi kunchaga mangarak suba thorom pangthokre laikhidraba drivers sahunga sumnaga taruk sukre Anil Adungai kumja English singabga chamapan marifudra aduwaidagi Manipur miyam gi damak mapandagi makhal kaya gi pochai sing hondok honjing tawjarakliba drivers singbu hatok pikiba amadi phubi saibibagi tawdok sing leptana chatharakpadagi sahi adumakki January 10 da Koirengai gi ariba airfield da drivers singna numit 10 ga mangani chopna chathakiba wakat khongjang adugi numit lawduna ngasi fawda leptana chatharakliba drivers singi numit ki kunchaga mangar suba thoram ngasi All Manipur Road Transport Drivers and Motor Workers Union na sinduna pangthokri
ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯍꯣꯏꯂꯝꯄꯥꯎ ꯄꯥꯎꯆꯦꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯐꯣꯡꯂꯤ ꯃꯊꯪ ꯇꯥꯔꯛꯄ ꯑꯁꯤꯅ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯄꯤꯔꯁꯤ ꯁꯤꯑꯦꯝꯅ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡꯗ ꯆꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯎꯅꯈ꯭ꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯃꯤꯆꯝ ꯍꯥꯠꯂꯛꯄꯗ ꯏꯁꯥꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯤꯑꯦꯝ ꯁꯤꯡ ꯆꯟꯕ ꯆꯠꯆꯕ ꯆꯝꯅ ꯀꯣꯏꯕ ꯆꯠꯆꯕ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯂꯛꯄꯗ ꯏꯁꯥꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯅ ꯐꯨꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤ 5 ꯁꯣꯛꯂꯦ ꯏꯝꯐꯥꯜ ꯏꯁ ꯄꯨꯂꯤꯁꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧꯒꯤ ꯆꯦꯛꯀꯣꯟꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯊꯣꯝꯖꯤꯟꯕꯗ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ 20 ꯁꯨꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯐꯨꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤ 5 ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯨꯡ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ